Wari asi Paris Bennett kauba nupa mana mahaki machanupi chahi mari subata ngaribi nupi machaduda mahakna hatringaida thangna taraga taretlak yanduna hatkibagi adugumlaba crime story amani. Thawdok asi 2007 gi February gi tarik mangada thokibani. Paris Bennett wakhal choiraba misak amani. Paris na chahi 12 muk surakpa matamda mahaki machanupi 11 pu sexual abuse toraba matungda thangna taretlak thinki. Paris na ihanana phongdorakpada mahaki mama charity lega saunabagi-damak mahaki mamabu punishment piba pamlami. Madugi-damak mahaki machanupi bu mana hatpani haina phongdokhi. Karigumba machanupi asi halabadi mama asi asuki matik wagani nungairo haibasi Paris na khanglami. Charity na chahi 12 surakpa matamduda mahak drug addict tagi pharuraba matungda amuk hanna drug sijinnaba horakhi. Thawdok asi 2007 gi February gi tarik manga ahing pung baro makhai taba duaidani. Charity lena makhoi gi iroi thampham sang aduda thabak tawringai police na mahaki machanupi adu sokle hairakhi. Charity na adudi ai ichanupi do loba laksarage hairami. Adubo police na nang hojik lakpa yararoi nahaki nachanupi asi hojik sire. Charity na nupa macha adudi karisu tawdabra hanglami. Aduga police sing aduna mahak khogi khutta leire. Charity na thabak tawdringai mahakki yumda 11 amadi Paris pu yangsin binanaba miyoi ama thamlamlaba matungda iroi thampham aduda thabak tawba chetki. Paris asi kok yamna leiba angang amani. Makhoibu senanaba leiriba misaktubu pung 10 taba duaida chat khinanabagi-damak amadi machanupibu hatnanabagi-damak plan chamakani phumatoi haibadi 141 plan yatuna thamlami. Paris 11 ki kada changlakhi amadi makhauri metki sexual assault chathaki amadi thangna taretlak yalami. Paris na emergency number 911 da call tawdringaida mamanaba amabu school dagi korami duga minute 3 muk message thanarami. 911 da call tawduna operator aduda Paris na haiki aina soibidagi mi mahalore. Operator aduna nangna mi ma hala heba natte sir ai khangi aina tawbani adubu soibidagi oikibani. Matam aduda operator aduna CPR tawnaba haibadi cardiopulmonary resuscitation masigi thawong asi emergency oiba matamda thawai kannaba tawba pambayamani. Matam aduda Paris taw haiba yakide maramdi mahaki machanupi adu hana sire khangbadagini. Charity lena iramba lairikta phongdoklambada thoktok adu thokadaba pung 3 mukki mamangda mibu otpa porn video isna film singbu yenglami hairi. Makhatana lairik aduda Charity lena irambada Paris na thangna yanmasi yamna tapna chang naina taraga taretlak yalami haiki. Ahanbada Paris na asumna phongdokhi mahaki machanupi gi makok asi lai fattaba but pret ki makok oina ui maduna mahakpu lana uhanduna mahakpu hatpani haina phongdokhi. Madugi matung machanupi asi mahakna hatpani amadi plan kaya tawki haina maral yajaki. Asida sunnatana mahaki mamabusu hananaba plan tawki haina phongdokhi. Paris na matam pumada khanjabasi mahaki mama Charity bu awafamda taduna awaba maisa khangba adutabu mahakna yingningmani. Paris na jail da lairingeda mama na mahakpu unaba lakpa matamda mamabu amuksu wahanba nungaihandaba phawhlami aduga asumna haiki ainangi awababu harauna yenge amadi enjoy tawge harami. Charity lena asumna su irami. Ichanupi su mahakna hatpani mahaksi monster ni haibadi tamthiraba hingchabani haina su irami. Paris ki mama Charity lei nongmadi Paris na mahakpu soidana hatkani haibasi khanki. Nongma Paris na jail dagi thoklaklaga mahaki mamabu khauri metuna hatnanaba honaki. Table amanasu thomlami. Nungi faklang aduda yaisilami. Paris na mamagi masam kakthaki. Charity awa chaina khangba ngamkide fajenki lengwatpa ngamkide. Charity sirani khanjaki. Charity sor honba phawba ki amadi hanjin thomjilami. Paris haujiksu hingli mahak haujik sahi kun ganipan sure sahi nempu jail da legani. Expert singna Charity leda hairami nangamadi nahaki na chanupa Phoenix Paris na jail dagi thoklakluba matung Paris tagi lamna leinanaba khangalami.
Aroiboina Charityna iramba wahai Parisna jailagi thoraklaba matung first target asi mahak amadi Paris ki manaw nupa Phoenix ni haibasini. Photo asida uriba angang nupa macha asi Paris Bennett ni aduga nupi macha asina Ella Bennett ni. Ahal nupi ama yauribasina makhoi ki mama Charity le ni aduga makhada nupa makok tangba ama yauribasina hoji hoji ki Paris ki oriba saktamni. Makha taba video sing damak channel asibu like share amadi subscribe tawbiramu.